Khwairamband Keithel gi mapham ayamba eshing thumjinkhibadagi awaba mayoknariba Paona Amasung Thangal Keithel da leiba meeoi da Chana Thaknaba Potlam shing Imphal Police Station amadi City Police ki team shingna Excavator Sijinaduna Youhannaba leptana Hotnari Nakalamaromda eshing ichawo sinamaram oiraga Thangal Keithel da leiba Nirmala Vas School da Panduna leiramba Christian nansing amadi School asigi staff singsu ngasi City Police amadi Imphal Police Station ki team shingna rescue tawraba matong safagataba mapham singda puthorakre hairi Thank you, sir ji. Không mà tìm ra mà cái tàu này. Không có nào mà yêu rồi, tìm ra mà cái. Hey, Allah, cái